Manipur government nong khamlingai mafam kayada len yauna haitharakle lanfam tamna thomjilakibasingda Assam Rifles na nongmai kapsinbada ani sirei security na miyam laksinaba nongmai kapada amasung palel molnomgi lanfamda commando personnel ahum yauna tarahumdoi sokle kuki militant ama sirei angang ama yauna kuki mari sokle mok bom amasung lathi charge ta miyoi marfurom sokre kuki phurum na konsin bachingi kanglup macha macha sing punsin na duna mangjok na section thorang sing laukhalaga me ahum dage mitei da onsin duna khut tharak duna Manipur gi ngamkhai thugai daga machet ama faklaga tongan be administration semgani haibage demand da satharagli ba kanba lana se Manipur laingak na union laingak ki lusing ba singi pautak matungin na lebhan na bakan na honari haina thengkhang kayarak ta phongdorok labasu ngarang palel amasung molnom yauna kautrukta thokiba misi mina yamna yauba akan ba khut thokna bagi thokdok sing ase yengluraga de Manipur government na nong khamna ba honari ngaida mafam kayada len yauna nong haitharakle haibagi phibam du chapchana thokle palel amasung molnom khulda thokiba khut thokna bagi thokdok sing adu ngarang ayuk pung 3:10 rom tarakpadagi haurakhiba nei Tengnopal district na konsilaga su palel PS na koliba molnom khuldage ahan bada kuki militant sing na palel ge mitay khul singda nong may kapsin duna attack satharakhiba nei masida mitay khul ngagliba khunja sing na su khut halubadage nakal ani gi marakta akan ba mong da khut thokna rakhiba nei thokdok asigi pau tabadage tongan ba maikai singdagi nupi yauna miyoi kaya thokdok thokpham tamna gari macha amasung achobana chingba tongduna thomjilakhe miyam adu Assam Rifles na lambida tingkhang tara faijinduna thatlaga changandana ba honakhe adum moinamak masing yamlaba miyam aduna athingba dunam khaiduna sangsinna ba honabada Assam Rifles kagi marakta chawna muknakhe miyam adubu control tawna bani haina ahan bada Assam Rifles na tear gas sel sing kapadagi hendoraktuna nupi nupa khaktana lathi charge tawrakhe masigi mathakta makhoi gi bulletproof gari Casper thaujilaktuna masigi mathakta gi atamna na misam sing tamna nongmai maru kaya kaptharakpadage micham ama siraga ahum sokhe makhoina phubadana nupa amasung nupi marfurom soktuna tongan ba hospital singda pukhatuna laikana khe aduga molnom khulda nakal ani gi marakta khut thokna badana kuki militant ama siraga chahi taraga ni thoiromgi kuki nupa macha ama yauna miyoi mari soktuna laikana khe thokdok thokliba mafam asi tamna changsilakhiba state force phawbada Assam Rifles na lambida gari na chingba faijinduna khamjinba yauna barricade sing sisinaduna thingnana ba honarakpadasu nakal ani gi marakta chawna mukna ba thokhe ayuk pung 3:30 rom tarakpadana nongmai kamna phamtamna thomjilakhiba yamlaba miyambu police na palel thongkhongda tear gas sel da chingba katuna tankhai khe makhata na ayuk pung 10:10 lom tarakpadasu Assam Rifles na palel ge laimangai chingjinda laibak hablaga bora sing sisinaduna bunker na chingba sajinbaga loinana barricade sing khajinduna highway paring asida changsilakhiba miyam akan bamong da thingkhe Assam Rifles ki thawong adu thomjilakhiba masing yamlaba nupi amasung nupa singna yaningdabadagi makhoina khajilakliba barricade namkhaina bohonabada amugana tear gas rubber bullet amasung nongmaina chingba kapsilakpadana kaksing sumnang bus parking parengdage yengkhom jeten sahi nifuga mapan apokpa y atom nongmaina panduna sikhe atopa miyoi kharana sokpadage rims amasung ras medicity da pukhatuna laikana khe takdal gi pung nifuga nipan gi public curfew ngarang nungthil pung 5 da tension khrei mafam kunlom da NBRN Sarda Amit Shah amasung Narendra Modi gi mitam sing mai thakhrei Aubal amasung kaksing district apun balup takdal na tongan ba demand sing taksilladuna Manipur pumbada ngarang ayukta gi hawkhiba pung nifuga nipan gi public curfew gi athingba do palel da ngarang thokiba nakal ani gi marakta khut thokna duna misi mina yaukhiba na maram oiraga ngarang nungthil pung 5 dage tensin duna handokle haina takdal gi convener W Jotin Kumar na lauthokrabasu hairiba pungpham asi phawbagi manungda public curfew asibo saugatladuna takdal na appeal tawkhibagi matungin na tongan ba mafam kunlomda Chief Minister NBRN BJP Manipur Pradesh ki President Sarda Home Minister Amit Shah amade Prime Minister Narendra Modi ge ifiji sing mai thaduna pendaba kholaw sing laukhe